ngasi phongkiba tongan Manipuri sifongsingnigi amasum thokiba thawdo wathoksingnigi maru oiba ipausing khongatcharaga Manipur top channel gi maikaidigi mayamda share tawjagi ahanbada oxygen matik chana puthoknaba yengsinkhre Manipur COVID-19 positive oibigi sang hengalagdi basi yenglaga ana layengi lamda sijinagadaba oxygen matik chana puthoknaba ngasi chief minister na share lawduna CM secretariat review meeting pangthokre Mifam aduda chief minister na lenga ke masum lanai oxygen sungpham singna khwaidagi thuba mongda matik chana oxygen puthoknaba khangankhre mari leinaba official singna pungkun gi mari subna oiragdiba phibam sing yengsinana ba khanganki hospital singda oxygen gi award pa lehendana basu khanganki haina pausna makhatana phungdorakli makhasa thajarak poina to pamaruiba pau khara memna tentak na share tawjage jila parishad member gi get bomb thamjilamle ngarang ayuk sakhangdaba singna porompat police station gi manung sanba khetrigao nongjai lekai sahalenda leiba jila parishad member Nezarul Islam gi yumgi thongalda bomb ama thamjilamle Manipur police bomb detection and disposal squad team na asoi angam yauduna lakthoklaba tungda awasingi singkhongda pokhayan khre amasum thaudok thophamdagi phangba pawgi matung ina ayuki pung 6 khare helakpa matamda khetrigao nongjai lekai sahalenda numit khudingi ayukta khabar yenba lakpa hokar amana bom adu gate ki locking iron rod biding tara amana punsinduna leiramba thengnarakpadagi lekai myam amadi porompat police ta pau pikhi amasum porompat police ki team ama sangsilaktuna phibam adu yengsilaba tungda Manipur police bomb detection and disposal squad team requisition tawduna bom adu pung 9:10 tabta lakthoki tungda BDDS team yauna porompat police ki team aduna ayuki pung 9:53 chatpa matamda awasingi kha thangba labu amada bom adu akan masikshin thorangi makhada pokai hanki hainasu pawamana makhata na phungdorakli atopa tentakpa pawamana kabru sing sangda asobu u amata hobu ngamdre maru kokle kabru sing sang pareng haurakpadagi maton phawbada u amata mapung phana hobu ngamdre sei sa mahena helamlagadaba uzau kya yanthatuna maitan court pigi thawong lisang sina sethabagi saktam uri haina pawamanu sumakhata na palli amasum atopa maruiba paw khranamo covid vaccination gi protocol nauna semkhre handak khanghauduna state asigi miya marakta covid vaccine kapthokningbagi masing khanghen hengalagdi basigi yenglaga state lenga na covid vaccination gi nauna protocol semkhibaga loinana covid vaccination center CBC khudimangna protocol nganaba WFO DIO singna akan mathabak lakhotnaba khankhre state health society NHM Manipur gi state mission director Dr M Shyamjai na ngasi thokiba office memorandum adugi matungina covid vaccination center khudingmakna ahanba dose ki hita kap lakpasing ahanba akon gi matungina token system da nongmada beneficiary sama vaccination tawgadabani kapa yaraba miyoi khaktada section na token pigadabani amasum anisuba dose ki oinadi vaccination da mathakta thamkiba restriction asi lairoi beneficiary khudimak hida kapthokadabani amasum vaccination gi thaba government health facility marakta sakhanglaba covid vaccination center singamadi atai ayaba piraba private hospital khaktada hida kapnaba DDWFO DIO singna kupna yengsingadabani amasum lekai da kem oina pangthoktuna hida kapagi thabak sathabiyaroi office memorandum asina makha taraduna Pune gi Serum Institute of India ra covid hidak la ahum state asigi oina order tawkhre hairiba vaccine masing asi state asida hek thunglabaga sei taraga nipandagi nipuga mari fawgi manungda leiba miyoising ahanba dose ki covid vaccine kapagi thabak hawgani amasung hidak hek thunglabaga ahum suba phase ki vaccination program hawnaba sei taraga nipandagi nipuga mari fawgi manungda leiba miyoising hidak kapthoknaba DWFO DIO singna thabak lakhona basu khangalakti amasum state asida covid positive case masing hengalakpadagi CBC singda ka hena miyam tindana SOP ngakna hidak kapa yanaba mathakki thorang sing asit lokhalakpani amasum CBC ama oiba yabagi criteria suraba public health facility khudimakna Cowin da register tawgadabani amasum covid ki anisuba web tagi ngak thoknaba lengakna lokhalagriba thorang sida miyamna su mateng pinabasu siroladuna makhatana palli atopa tentakna pawngtang miyamna hapsaramgi RT-PCR machine sing install tawkhre sample maudra minute maudra da test tawbangame
State asidasु COVID-19 positive oibagi sang leptana hengalakuna anisuba web lakpagi tanja laklibasida COVID lanthengda khudong chanaba pandamda RIMS amasum Jenims ta hana laizariba RT-PCR machine singi mathakta UNICEF na donate torakpa machine amamam RIMS amasum Jenims ta install tawkhre amasum UNICEF na donate torakpa RT-PCR machine adu Jawaharlal Nehru Institute of Medical Science Jenims ki oina hawkiba irai namita unit ama install toraga Regional Institute of Medical Science RIMS ki oina ngasi unit ama install tawkibani so hairi amasum Bio RAD company na puthokpa RT-PCR machine adu sample maudra amuktara pung amaga makhaida test tawbungame machine asina nongmada asiguma sample maudra ohumlak tawbu yai haina su paw sina makhatana phongdorakli marakthana atopatin ma paw amana mu Chuchampurda athingba hena kansinkhre COVID-19 gi anoba case nungtigi hengalakpagi yenglaga district magistrate Chuchampurda mamang na thokiba athingba thambagi order makhatana hena kansinduna dukan sing sayolamada hangbagi matam numit nini da tension khre haina su pawsina makhatana su phongdoragli masum athingba thambagi order adugo loina tholakiba roster amagi matungina dukan ahumgi cluster amada nongmada dukan amatamak hangani amasum lemhauriba dukan ani aduna mathangi numit nini da makhoigi tan lauraga ahum suba numita ahanba dukan adugi tan amuk tagani masina numit aduda hangliba dukan singi marakta ahangba matik sana lehenwa ngamgani amasum numaijing numitadi dukan punamak thong longani haina pawgi likhun singna phongdorakhi amasum tentakpa atopa paw manam Assam Rifles na mating pangkhre Kasong village manakta ngarang thokiba gari accident amada asu opan nangkiba miyoi sing IGAR South ki makhara sangsak battalion gi troop singna medical gi mating pikre haina supaw mona makhatari amasum gari edo Wangli market tamna satpagi lambida Kasong village manakta ngarang thilpung mari makhai tabade accident thokibene gari edo do yorokiba soklaba miyoi singna Assam Rifles ki troop singna first aid speak amasum gari edo chingkhat ki haina palli amasum atopa tentakpa paw mana nupi masa ani mangkhre Senapati district ki Lairau singda leiba kuntraga nipan suba AR gi KM da leiba Asami nupi masa amaga local nupi masa amagi April kuntra ahing pung amarom tabadi mafam khangdana mangkhre amasum Mau police station gi manungsana leiba Lairau sing AR KM dagi mangkiba nupi masa ani adudi Raba Teli Asami sei taraga manga apokpa Bim Teli amasum Mau Pungdung dagi Rizine sahi taraga mangani makhoi animak kuntraga nipan suba Assam Rifles ki KM da leibani haidi pawgi likhun amagi matungina makhoi ani mangkhre haibisi ngarang mi amagi ayuk pung 6:30 rom tabra khanglakpani haidi napi masa ani adu mangkhibagi matangna Mau police ta complaint torakpa case ma lakhotladuna thibigi akanba thabak sathari adubo hauju pawbu napi masa ani edugi mari makhong khangmangamdana leiri hainisu pawsna makhatana phongdorakli amasum state ki wangbada thokpa atin ma pawng khutang memda hapsaramge Orissa government me manga dagi state sin bathungna numit taraga marini gi lockdown lokthokre laksinana bagi dama Orissa government state sida lagliba me manga dagi numit taraga marini lockdown lokthokre haina paw manus makhatana phongdorakli atopa tentakpa paw manam mem covid vaccine ka pada wasat wonom tawbigi mami tarakpa lebak thibani so COVID-19 vaccine kapada wasat wonom tarakpa manbegi mami tarakpa si yamna lebak thibani haina Student Union of Kanglaipak suki surul amana haidi surul asina hai COVID-19 vaccination kapa matamda misam yamdagi waraba matam sida hena share lobiganu amadi lengaki hospital lanai hospital UIC PHC na singba hida kapliba mafam singda lengakna lepa vaccination kapagi lawriba senpham adu mayam ugadaba mafamda thietuna thambiyu amadi miyamna su lengakna lepliba senpham adu khaktamak pibiduna hida kapiyu amadi hena kapnaba honabidana basu appeal tawri haina pawsna makhatana phongdorakli hana haigadabna thmai thiena COVID-19 update to happen lusilan ni am nuai thi ya teldi sai solution ne wakthi Loshilak po na to pa content khara namu COVID naraba singda lemna oxygen yen tholuba miyema COVID ki nom ngakti haiduna police na fajin khre Uttar Pradesh ki Zonpur district anaba masing yaman madagi hospital dagi phangdaduna laimai di hiptuna leidiba oxygen darkar oiraba COVID laisna sawalaba anaba singi mating pangduna oxygen cylinder sing lemna yen thokiba
मियोय अमा स्टेट पुलिस ना कोविड-19 गा मरी लैनना लैंगाना पीरिबा गाइडलाइंस अमसुम नॉर्म इंदे हाइब मराल सीरुदुना फाजिनख्रे हाइनसु पाव मनसु मखाताना फुंदोरगे दुगा म्या लुइसलपोइना लेबाक सिगोयबा ngasi कोविड-19 गा अपडेट पिजरमगे अमसुम लुइसलपोइना ngasi गोयबा इंडिया की कोविड-19 अपडेट म्याम दा लेबाक सिगोयबा पिजरमगे इंडिया रा ngasi पुंग कुन गा मरीदा पुन मियोय ला अहुमगा लिसिंग हुमफुगा निपान गा सामगा निफुगा तेरे नौना कोविड-19 पॉजिटिव ओइखी अमसुम अपुन मियोय मसिंग ला अहुमगा सात्र गा कुंथ्रा गा निथोइना रिकवर तोकी हैदी अमसुम मियोय लिसिंग अहुमगा समरी गा तरा गा तेरे तेरे ना पुंग कुन गा मरीस दा कोविड-19 मरम ओइदुना लेहन खिदरे हाइनसु अखनबा सोर्स अमना मखाताना सु फुंदोरखले दुगो म्या होजिकोइनदि मतांग से लुसिनजरगे एंड थैंक यू।